Prithibi Sigi suklamam labu umangsing amadi luraba samudragi irulungsingda akiba phangna chaw sangbadgumba jiba kaya hinglamki thaina leramba jiba khradi aduki matik chawmankhibana aikhoigi bhamna sagatpa ngamagi changdagi faw wangma lalibani aduna DSC gi ngasigi videos da ai khudol tawsage adongi kok woiba haibongkhai wangwang lohangadabuduгумба aikhoigi iyum garha Prithibi sta tasingna leramba dup chalambaduгумба khwaidigi chawba jiba khara Argentinosaurus Cretaceous period hiding asidagi chahi million mariputara rongi mamangda aikhoigi garha Prithibi staida chap location hargadi Argentina da dup chalambaduгумба manamasing chawba dinosaur amane Masi kangphalda hingba Khwai Chaoba Jiba singi manungda ngasisu ama oina dum launari fit chamrom sangi amadi tan chama haidi kg lakh amarom lummi magi masagi apan masang basi tangkhai amadi mangakta lei masagi yengnabada makokti pi aduga magi brain si basketball amamuk chawi leing de fangkiba magi faigan gi sarudu Amitabh Bachchan muk wangki arnon muk hargasu yai Suk dik lawa magi chaw sangraba masa se thakna gudamok Argentinosaurus na nongmagi oina lukse kg chawngaromdagi tadana dum chai nongmagi mana masing chaba sadhu baba ujargasu magi chaw sangman mamadi mapangal phabasna saing chaba jibasingna attack torpa pakmak ngamde Tamu dinosaur singi wari sarpada Spinosaurus ithavadi sukya yaroi Spinosaurus sahin chaba makhung ani panba usek singi papuni hainabadugumba dinosaur makhal mane Moisisu athengba Cretaceous period ngasdei chahi million mariputara manga dagi chama phawgi marakta hingamba aikhoigi Prithibi sigi jiba makhal mane Sigi dinosaur si mananganda hi gi fikhalgum Tindorpa yanglen saruna khangatpagidamo top na masak khangnai Magi lemhau khudam fossils kunsuba century gi anganba matamda Egypt dagi fangkhibani Marakthana yam exciting oiba paw amakak pijaramge India gi ultimate sports and gaming destination Cricket join tobiyo handaki 2024 IPL manung state live pule horagadi crore tara fau thoiraga crorepati ama oihobu yabagi khudong chaba piri register tawraga friends ung refer to the ₹1200 bonus oina fangani master sale gi mana khaknatana BMW X5 amasu mana oina thamli Cricket IPL matching free to HD quality de yengbasu yahalli promo code LUCKY100 cinema dum ₹100 amuksu fangani masi Robin Uthapa amadi Sravanti Chatterjee na brand ambassador oiba thazaba yarba platform ne aduga IPL 2024 manungsda deposit toropakai 1.2% bonus amsu piri Cricket deposit amadi withdrawal su irai lai customer service loan kayamada thamli daw lergadi join tobaga iPhone 15 Pro amsu phangbi yai apamasing pin comment gi link phangigani Cricket ka loinana adungi gaming experience hengadan view where champions play and dreams come true Season bade khangbang amakhi maduri Spinosaurus kangphalda khak sarak tande Ising irolungdasu iruiraga sarak tanba ngamba sahing chaba dinosaur amani hairi Spinosaurus meter taramangarum sangi amadi metric ton nipalum hai lummi haiba phatte hai jingnadana dum haiba yai masi hek ubga thun thangalaga huthobu yarbutgumba kudong thiningai oiba jiba mani adubu Prithibi sta Leiramba Khwai Jibasi masi dinosaur sing si khaktani hargadi langani Sastasaurus athengba Triassic period ngasidai chahi million chani tara dagi chani tara manga phawki marakte hingamba yanglen saru panba achaubi singi jiba mane masi khoi Prithibi sigi khwadigi chawbi singi reptile singi manungda amma oina lungnari masi khoi hujikan gi blue whale amaga dum changdamne yaraba meter kulum sangba isingi jibane Magi sangtong sangba hakchang amadi nau mankai paliba magi masa singsna tai Sastasaurus iruibagi expert ni Ichao chawkai khupan amada paliba magi mamaisina iruibada mamangomdi inkhanamagi saphusu wurum puthuamgani hairi dolphin singi matauga haipet manana Sastasaurus nga amadi atai reptile singbu lukoina phangba sahing chaba jiba mani sangni inthokliba machin amadi paliba magi thorba maya singsna takli Sastasaurus sahing chabada khulloiraba jibani dubu
chahi million kya gi matung dadi magi mahut si ayuk ki luk haba hek loibaga numidang luk thiba numidang luk haba hek loibaga na ayuk ki luk thiraga ta leiba dugumba maya khigalaga chagi leiba ya jaw panba sark harga su khangnaba megalodon muchin lakhi sigi nga hin chawa sing astigi chahi million kunum doidagi million ohum kai phogi marakta Prithibi sta leirame Prithibi sigi ishingda jabung iroi ki khwaidigi chawba sahin chawa jiba singi manungda ama oriba megalodon meter 19 faw sangi amadi kg lising humfurum lumme adumna bhamna lamsan balaina ba hairabada megalodon gi naknaba mari mata oriba the great white shark si masi meter 3 tamak sangi aduga kg lising ani chonga rom tamak lumme megalodon asuk chawriba sigi maram singi manungda mana chariba machinjang asisu amane scientist na thazi megalodon whales yauna chaw jiba sing lokhulam gane magi yathak yakhana karino ma job launa chiksin magi chikhai bagi safu bite force asi 10 and 18 tons of pressure sigi the great white shark asigi bite force gi saruk tara rom safu kankhatpa sakti leiba hengali hairi maramsna makumun thara jiba kiyama mana irailai sarak tambang malli adubu asuk chawra kala thawrab jiba si maram chapchabu khangdragasu ngasi gi chahi 3.6 million gi mamang dagidi mangkhre adubu samudra mahasagar sing da leiba hingchawa sing gi list khwai top ta lehenbe yani panali badgumba kan thoga chatke sunya yaroi duba jiba amaga lehori Leviathan masim mayasan epoch ngasdagi chahi million tarani three tarahumdoi gi mamangda hinglamme sigi sain chaba wel makhalasi meter tarani pan sangi amadi tan yankhai dagi humfu phau lumme nongmi maru manba magi mayasi centimeter 13 phok sangduna ikhoida akiba haibdu oihelle achauba horai maya sumanba magi yagi structures dagi scientists na khangi madudi Leviathan maruina pochau sajau kudamuina whales seals dolphin chingbada luk oigalli magi size amdi machinja khutan chin nei nabda nasagi megalodon du Leviathan tanara napa ihe tanara far hala chabung ngamni hairi adubu masi khudam changdam leiba wadi nate leishu leiroi maramdi jiba anisna hinglami ba matam gi panupsi manade chahi million kya khenai noi pupugi mapudu nanga thengna huramoida ising da sum leiraroi shekhoi kangphal da mukka khalase hawjik aina panjar kadori ba kangphal gi sajau sigi mamingdi adum ayamna ta phau tarum kroi khalle Parasiratherium masim mana masing chaba jibu oigira oiruira kudung thiningai de dum oirani masim machi pandaba rhinoceros hyphen manba the great African samu mari muk chawba Oligocene epoch ngastai chahi million kunthra mari dagi kunumdoi phogi marakte hingambadgumba kangphalgi achauba jiba mane Admission often deep sea guidance wangjingna English sankhona ngangin ba satar singdamak English grammar amadi spoken English ki akhanaba course ama puduna laksari tha ahum chatha jagada special course ase laklibi April tarik 15 dagi hawjagani limited sitni satra kunthra dagi hena lawzaroi offline amadi online classes animaki khudung jab su pizari hawjiki matamde English lon khangba hypesna thabak inkhang tanar bdo ijabata nakta chalu mafam singsu yumgum phawhan bangam libani maramsna dum su English mapung phana ngangbang ngam hawna bagi khudung jaba si lobi ho akupa marul gidamog screen da hapsari number state ngasimak pau phobira o